Somda Thoisnasu school halaklaga phone message kana thanari. Thoisnana Mekirasto school tokri hai. Pai khombana Paramni tokrido Amu ani yelaktanaba. Thoisna Tarak liba message to the muna ying to the lake. Pai khomba message amasu thazilai. Mana dum yeta later vanini. Aduga Magi mi ying to so kainam tori. Ying ti begin ying at the magito. Nang wunu shita bagi ying sunate. Thoisna Lang liba message to da amusumuna ying to the lake. WakhaL the Zazat Kalai. Mekiras na manguna ngang kribawa ulaki ba mong singdo mit mang do udu na lady. Thoisna matom the WakhaL kanje. Kaygino. Aina maki WakhaL ga kalay sina. Mga di ay na bani. Kariso hen WakhaL kaningay tokte. Tuka matsa kreba pawag tabada. Isa na nungay tabang pawra sina kayoy jana. Kaliba WakhaL do Mrs. ki ringtone naman na kay Henry. Thoisna Lang liba Mrs. do yeng na buhonay. Pai komba na. Ay tu sen sa lukige. Nagsisaluro. Lagharage ko. Love you very. Bye. Thoisna Lang liba Mrs. do da momono e aduga. Reply ang mahali. Hoy. Ay silukige. Thoisna Mrs. do halam laga. Pondolog to silaga thamkre aduga. Tuisan siya na bahay do na kari-kari loisin do na lady. Somda Mekirasu daily yaure. School da lak do na admission tauraga. Kutagda dumag hostel da layrami. Mekiras masado ihay di hay na di anag bumapamama da lakpada. Mekiras magi room da lak do na pam do na lay. Hostel do kahe na masanali. Room amada sa home da gihe na tamde. School matam oiba na roommate sing do di layramde. Mekiras Lages da dress sing do lagtok laga magi kaporta mapam chana sana hapchin kre. Lamsang lakpagi waram mali press up taururaga pamung hipta kre. Somdana CM na Home Minister bu kaudu na kupta na wari sanari. CM na Minister ama oiraga adu WakhaL yaudaba. Minister do marulukta do na adu maglay pakum amada kumde. CM da sauna wa makhamuk tarai. Miyambagi punsibu karisu layta na kalibru karigino. Ha? Nakuta power pai haiduna ngami haiduna migi punsibu karisu layta na kanba. Sir, tasing ay bumpit tawbadadi ay sayaw sadi. Kanana kamtong na toribo na haibay kangdi. CM, kariyam na minok ang magaloy na nahayri. Nang namangondagi ngamlabaso, nang gimatagda. Nang bungambane, milay haibasi di kaudo pay. Nang namabot habat-hatat pangamada, nadugom na inaso, nang bukudak sida, minister gipamda. Ay namun mangami haibasi, nang kago. Asi hayram laga, CM da sauna gato na satkre. Minister do kapti haibakagta magngayri adumak pamdo na manglaga lehawi. CM mapantoglaglaga magi security singda gari taurang taw. DCP gi anaba hangdo na bahay na hayram laga imungda amuk changlai. Home Minister na machileng da na dumaglayram paduda. CM karim na nahayrai. Layho ki gadra. Nakoy sardi yawrage. Yung si karsangam. Wahay si hayram laga CM do imungdagi thorak laga gari tongkatu na satkre. Minister so ngahak pamlam laga imungdagi tholak do na magi gari daga katu na satkre. Mayrabagi yumda CM lakpado garda na layba nupa amana tambadagi pautare. Mayraba magi rumdagi thoklai. CM do sumang dilip do layba do ubada mayraba nokfay tong nahayrai. Sir, ithadazadana. CM noklaga. Ana bang balay bani. Pauga na pauda kay adum laksili saunugo. Lip to na dumaglay. Sir, kakatpiro. Ani do pun na living room da lak do na tariba sofa do da pamtay. Mayraba na. Sir, cha taksi. Cha malaki. CM luranuda. Tabuk ang mahapsila nini. Kuiroy da sir. Simalaki.
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯝꯊꯩ꯫ CMꯅ ꯈꯨꯠꯇꯨꯕꯨ ꯈꯔ ꯐꯔꯕꯣ? ꯁꯔ, ꯈꯔꯗꯤ ꯐꯔꯦ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯐꯥꯗꯣꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯁꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯧꯗ꯭ꯔꯤꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯐꯔꯦ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯋꯥꯠꯇ ꯋꯥꯠꯇꯣꯔꯤꯕꯅꯤ DCP꯫ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯧꯗꯕꯁꯦ ꯐꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯄꯥ ꯃꯆꯥꯗꯨꯒꯤ ꯃꯣꯏꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯔ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯈ꯭ꯔꯦ꯫ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨꯗ꯫ ꯁꯔꯅ CM ꯑꯣꯏꯔꯝꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯅꯤ꯫ DCP, ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ꯫ ꯐꯠꯇꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯅꯤ꯫ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯑꯗꯨꯅꯤꯅꯦ ꯁꯔ, ꯃꯁꯤꯗ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦꯕꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯝꯆꯥꯁꯨ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯅ ꯆꯪꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯂꯛꯂꯒ ꯑꯅꯤꯗꯨꯗ ꯁꯦꯂꯨꯠ ꯇꯧꯏ ꯑꯗꯨ ꯅꯥꯀꯟꯗ ꯐꯝꯊꯩ꯫ CM ꯏꯕꯣꯝꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ SP, ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯕꯣꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯁꯔ, ꯑꯩꯁꯨ ꯁꯔꯒꯤ ꯑꯅꯥꯕꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯥꯅꯤꯅꯦ, ꯌꯥꯏ꯫ ꯑꯗꯣ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯁꯔ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ CM ꯁ꯭ꯋꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯗꯣꯛꯃꯤꯟꯅꯁꯤ꯫ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤꯕ ꯑꯍꯨꯝꯗꯨꯗ ꯆꯥ ꯄꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯆꯥꯗ ꯑꯃꯃꯝ ꯂꯧꯔꯒ ꯋꯥꯔꯤꯗꯨ ꯃꯈꯥꯃꯨꯛ ꯁꯝꯊꯩ꯫ CMꯁꯨ ꯆꯥꯗ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯎꯗꯦ, ꯂꯩꯇꯕ꯭ꯔꯥ? ꯏꯆꯥꯅꯨꯄꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯇꯥꯈꯤ꯫ ꯃꯃꯥꯅ ꯀꯣꯂꯦꯖ ꯆꯠꯈꯤ꯫ ꯏꯆꯥꯅꯨꯄꯥꯗꯤ ꯉꯔꯥꯡ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯔꯤꯝꯁꯇ ꯅꯠꯇ꯭ꯔꯣ PG ꯇꯧꯗꯨ ꯂꯩꯕꯗꯨꯕꯣ? ꯍꯣꯏ ꯁꯔ꯫ CM ꯅꯣꯛꯂꯒ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯏ꯫ ꯑꯩꯁꯨ ꯈꯪꯖꯩꯗ ꯁꯔ꯫ ꯀꯥꯎꯅꯗꯅꯕ ꯍꯥꯏꯗꯨꯅ ꯔꯤꯃꯥꯏꯟ ꯇꯧꯖꯕꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯏꯕꯣꯝꯆꯥꯅ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯂꯩꯖꯩꯀꯣ ꯁꯔ꯫ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯋꯥꯔꯤꯗꯨ ꯅꯥꯊꯩꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ CMꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯒ ꯃꯩꯔꯥꯕꯒꯗꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯍꯧꯏ꯫ ꯏꯕꯣꯝꯆꯥꯅ ꯁꯔ, ꯗ꯭ꯔꯛꯇꯨ ꯇꯥꯇꯥ ꯑꯃꯗ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯅ ꯉꯁꯥꯏ OCꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯁ꯭ꯋꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯏꯕꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯈ꯭ꯔꯦ? ꯐꯥꯈ꯭ꯔꯦ꯫ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯨꯔꯛꯏ ꯍꯥꯏꯅꯤ꯫ ꯁꯥꯄꯣꯟꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤꯅꯤ꯫ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯁꯤꯕꯨ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯁꯔ, ꯄꯣꯁꯇꯤꯡꯁꯤ ꯀꯔꯥꯏꯗ ꯇꯥꯔꯒꯦ ꯁꯔꯒꯤ? ꯁꯔ CMꯅ ꯂꯝꯐꯦꯜꯗ ꯑꯃꯨꯛ ꯇꯥꯍꯜꯂꯤ꯫ ꯍꯣꯡꯂꯔꯣꯏꯗ ꯃꯊꯪꯗꯒꯤꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯃꯣꯇꯤꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯂꯩꯕ ꯔꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯕꯤꯃꯣꯇꯤ ꯏꯕꯣꯝꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯝꯆꯥ, ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ? ꯏꯕꯣꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯃꯦꯗꯥꯝ꯫ ꯀꯔꯤ ꯆꯥꯅꯤ? ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ ꯌꯥꯅꯤ ꯃꯦꯗꯥꯝ, ꯆꯥ ꯊꯛꯏ꯫ ꯄꯨꯛ ꯊꯜꯂꯦꯗ꯫ ꯃꯦꯗꯥꯝ ꯀꯣꯂꯦꯖ ꯆꯠꯂꯨꯏꯔꯣ? ꯍꯣꯏꯅꯦ, ꯏꯔꯥꯡ ꯊꯣꯛꯇꯅ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯁꯤꯡꯒ ꯄꯦꯜꯂꯦ꯫ ꯀꯣꯛ ꯉꯥꯎꯃꯟꯗꯅꯅꯦ ꯍꯜꯂꯛꯑꯕꯅꯤ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤꯅꯤꯅꯦ꯫ ꯃꯥꯅꯤ, ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯁꯨ ꯄꯤꯅꯕꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯕ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯁ꯭ꯀꯨꯜꯗꯅꯤ ꯑꯣꯖꯥ ꯂꯥꯛꯇꯕꯒꯤ ꯀ꯭ꯂꯥꯁꯇꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ꯫ ꯕꯤꯗ꯭ꯌꯥ ꯍꯣꯏꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯣꯁꯤꯟꯅ ꯌꯥꯝ ꯊꯥꯖꯗꯕ ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯔꯣꯁꯅꯤꯅ ꯀꯩ ꯋꯥ? ꯑꯩ ꯅꯨꯄꯥ ꯄꯤꯒꯦ ꯍꯥꯏꯔꯣ? ꯆꯠꯂꯣꯍꯦ ꯑꯝꯇ꯫ ꯍꯥꯏꯔꯣꯏꯍꯦ, ꯅꯕꯥꯅꯤꯃꯨꯛ ꯈꯠꯅ ꯂꯩꯅꯨ꯫ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣꯁꯤꯟꯅ
ꯃꯦꯀꯤꯔꯥꯁꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯔꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯗ꯭ꯔꯦꯃꯤ꯫ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯩ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤꯅꯣ? ꯃꯃꯥ ꯃꯄꯥꯗꯣ ꯊꯕꯛꯀ ꯂꯣꯏ ꯇꯧꯔꯝꯃꯦ ꯍꯥꯏꯕ꯫ ꯃꯥꯅ ꯆꯝꯃꯤꯗꯨꯒ ꯌꯥꯝ ꯊꯥꯖꯗꯦꯉꯣ꯫ ꯕꯤꯗ꯭ꯌꯥꯅ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ? ꯃꯄꯥꯗꯣ DGP ꯑꯣꯏ ꯍꯥꯏꯌꯦ꯫ ꯃꯃꯥꯅ DMꯗ ꯂꯦꯛꯆꯔ ꯑꯣꯏꯔꯒ ꯂꯩ ꯍꯥꯏ꯫ ꯃꯆꯦꯁꯨ ꯂꯩ ꯍꯥꯏ꯫ ꯃꯆꯦꯅ ꯔꯤꯝꯁꯇ PG ꯇꯧꯔꯤ ꯍꯥꯏ꯫ ꯔꯣꯁꯅꯤꯅ ꯑꯁ ꯃꯥ ꯑꯣꯏꯅ ꯐꯥꯔꯁꯤꯔꯥ? ꯑꯣꯁꯤꯟ ꯔꯣꯁꯅꯤꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯁꯛꯇꯨꯗꯤ ꯌꯥꯔꯣꯏ꯫ ꯍꯦꯔꯥ ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯩ ꯇꯥꯏꯞꯇ꯫ ꯊꯤꯗꯦ ꯌꯥꯝ ꯐꯖꯩ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯋꯥꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯇꯤꯡꯒꯣꯡ ꯀꯥꯡꯒꯨ ꯍꯦꯛ ꯃꯥꯟꯈꯩ꯫ ꯕꯤꯗ꯭ꯌꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯀꯔꯤꯅꯣ? ꯅꯕꯥꯅꯤ ꯈꯟꯅꯐꯝꯂꯣꯁꯦ ꯁ꯭ꯋꯥꯏꯁꯤꯕꯣ? ꯅꯟꯁꯦꯟꯁ, ꯍꯨꯝꯖꯤꯜꯂꯛꯀꯅꯤ꯫ ꯊꯣꯏꯁꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩ꯫ ꯃꯍꯧꯁꯥꯅꯤ, ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯥꯛꯅ ꯌꯥꯎꯗꯦ, ꯑꯅꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅꯗ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯅ ꯃꯦꯀꯤꯔꯥꯁꯨ ꯍꯣꯔꯤꯕ ꯖꯒꯥꯁꯤꯡꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯦꯟꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯋꯥꯈꯜꯗꯨ ꯂꯥꯡꯐꯥꯡ ꯈꯟꯕꯒꯤ ꯃꯇꯝ ꯃꯁꯥꯅ ꯁꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯁ꯭ꯇꯗꯤ ꯑꯋꯥꯔꯁ ꯃꯇꯝꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯔꯨꯝꯃꯦꯠ ꯑꯅꯤꯃꯛ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯅ ꯑꯗꯨꯃꯛ ꯇꯤꯟꯅꯩ꯫ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯔꯣꯖꯔꯗꯤ ꯂꯥꯏꯔꯤꯛꯇ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯁꯛꯇꯤꯕꯥꯁ ꯔꯣꯖꯔꯗ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯋꯥꯔꯗꯦꯟ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ꯫ ꯔꯣꯖꯔ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯧꯗꯨꯗ ꯁꯛꯇꯤꯕꯥꯁꯇꯤ ꯋꯥꯟꯗꯈꯩ ꯅꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯀꯤ ꯃꯉꯛꯇꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯉꯛꯇꯤ ꯍꯥꯏꯐꯦꯠ ꯆꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯀꯌꯥꯝ ꯌꯦꯠꯂꯤ ꯅꯪ, ꯍꯨꯝꯖꯤꯜꯂꯛꯀꯅꯤ꯫ ꯁꯛꯇꯤꯕꯥꯁꯅ ꯊꯥꯗꯣꯛꯑꯣ, ꯁꯤꯗꯣꯔꯦ ꯀꯩꯅꯣꯅꯦ꯫ ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩ꯫ ꯔꯣꯖꯔ ꯊꯥꯗꯣꯛꯇꯦ, ꯑꯗꯨꯃꯛ ꯆꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯔꯣ? ꯍꯣꯏ ꯇꯧꯔꯔꯣꯏꯕ, ꯑꯗꯣꯝ ꯊꯥꯗꯣꯛꯑꯝꯃꯤ, ꯁꯤꯗꯣꯔꯦ ꯑꯩ꯫ ꯏꯇꯨ ꯃꯁꯛ ꯈꯪꯗꯅ ꯁꯤꯕꯗꯤ ꯄꯥꯝꯗꯦ꯫ ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯀꯤ ꯃꯉꯛ ꯆꯞꯂꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯛꯇꯤꯕꯥꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯌꯥ ꯁꯛꯁꯤꯒ ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯈꯜꯒꯁꯨ ꯈꯜꯂꯤꯅꯦ꯫ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯔꯣꯖꯔ ꯃꯉꯛꯇꯨ ꯁꯦꯞꯊꯗꯨꯅ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯏꯗꯣ ꯋꯥꯗ꯭ꯔꯣ? ꯅꯍꯥꯟꯈꯩ ꯁ꯭ꯀꯨꯜ ꯀꯥꯍꯧꯗꯕꯒꯤ ꯑꯋꯥꯠꯄ ꯖꯒꯥꯁꯤꯡꯁꯦ ꯏꯇꯣꯝꯇ ꯃꯦꯟꯈꯠꯆꯕꯅꯤ, ꯅꯣꯏꯒ ꯃꯥꯟꯅꯅꯕ ꯍꯥꯏꯗꯅ꯫ ꯁꯛꯇꯤꯕꯥꯁꯅ ꯂꯥꯏꯔꯤꯛꯁꯦ ꯇꯝꯗꯕ ꯌꯥꯔꯗꯤ ꯇꯝꯃꯔꯣꯏꯁꯤꯗ ꯂꯩꯔꯤꯍꯦ ꯑꯩꯗꯤ꯫ ꯔꯣꯖꯔꯅ ꯔꯤꯛꯁꯣ ꯊꯧ, ꯄꯛꯆꯅꯤ꯫ ꯍꯣ ꯑꯗꯨꯁꯨ ꯊꯕꯛꯅꯤ ꯈꯪꯉꯕ, ꯑꯗꯨꯁꯨ ꯊꯕꯛ꯫ ꯌꯥꯔꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯑꯝꯇ ꯄꯥꯎ ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦꯕ꯫ ꯁꯤꯌꯥ ꯁꯛꯁꯤꯒ, ꯃꯥꯅ ꯉꯁꯥꯏꯗꯤ ꯇꯨꯝ ꯂꯩꯔꯒ ꯑꯐꯥꯎꯕ ꯁꯥꯖꯤꯜꯂꯤ꯫ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ 11-12ꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯁꯨ ꯊꯥꯒꯗꯧꯔꯦ꯫ ꯀ꯭ꯂꯥꯁ 11ꯒꯤ ꯁꯥꯇ꯭ꯔꯅ 12ꯀꯤ ꯁꯦꯅꯤꯌꯔꯕꯨ ꯐꯦꯌꯔꯋꯦꯜ ꯄꯤꯕꯒꯤ ꯃꯇꯝ ꯂꯥꯛꯏ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯍꯩ ꯂꯥꯡꯅꯔꯤ꯫ ꯃꯦꯃꯣꯔꯤꯁ ꯀꯌꯥ ꯑꯃ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯛ ꯉꯁꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯁꯅꯥꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯃꯦꯃꯣꯔꯤꯁ ꯑꯃ ꯁꯥꯒꯠꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯔꯦꯟꯗꯥꯗꯅꯤ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯗ ꯃꯥꯀꯔ ꯄꯤ꯫ ꯊꯣꯏꯁꯅꯥ ꯃꯥꯀꯔꯗꯨ ꯂꯧꯔꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯐꯨꯔꯤꯠꯇ ꯏꯔꯣ, ꯉꯁꯥꯏ ꯃꯈꯩ ꯀꯅꯥꯝꯇ ꯏꯍꯟꯗ꯭ꯔꯤ, ꯅꯪꯅ ꯏꯅꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯀꯔꯗꯨ ꯂꯧꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯑꯃꯗ ꯋꯤꯁ ꯏꯕꯤ꯫ ꯏꯕ ꯂꯣꯏꯔꯒ ꯃꯥꯀꯔꯗꯨ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯄꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯆꯦꯠꯅ ꯄꯥꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯕ, ꯄꯨꯟꯁꯤꯁꯦ ꯄꯨꯟꯅ ꯅꯪꯒꯩꯒ ꯆꯠꯃꯤꯟꯅꯁꯤꯀꯣ, ꯑꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ
ꯂꯥꯡꯄꯪ ꯇꯧꯒꯅꯨꯀꯣ ꯌꯥꯝ ꯆꯨꯝꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯑꯣꯡꯗꯤ ꯄꯥꯎꯒ ꯐꯥꯎꯅꯈꯤꯗꯧꯕ ꯃꯥꯟꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯄꯥꯏꯈꯣꯝꯕꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤ ꯍꯣꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯧꯔꯨꯏ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯐꯪꯁꯟ ꯍꯧꯔꯝꯗꯥꯏꯒꯤ ꯂꯣꯏꯅꯃꯛ ꯂꯩꯅꯔꯝꯃꯅꯤ ꯆꯤꯡꯅꯈ꯭ꯔꯅꯤ ꯆꯠꯂꯁꯤꯔꯥ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯠꯂꯝꯃꯨ ꯑꯩ ꯂꯥꯛꯒꯦ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯗꯤꯇꯤꯌꯥ ꯕꯤꯗ꯭ꯌꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯝꯇ ꯆꯠꯊꯣꯛ ꯍꯥꯏꯕꯅꯦ ꯎꯅꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯁꯦꯅꯤꯌꯔꯅꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯂꯣꯏ ꯈꯥꯔꯦ ꯑꯣꯖꯥꯅ ꯎꯔꯒ ꯈꯨꯄꯥꯛ ꯆꯥꯗꯧ ꯊꯕꯛꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯈꯪꯗꯤ ꯆꯠꯈ꯭ꯔꯣ ꯑꯝꯇ ꯑꯗꯣ ꯃꯤꯁ ꯕ꯭ꯂꯦꯟ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨꯕ ꯀꯩꯅꯣ ꯅꯪ ꯀꯩ ꯍꯥꯏꯔꯒꯦ ꯀꯩ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯐꯥꯒꯤꯔꯣ ꯑꯁ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ ꯑꯝꯇ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯤꯇꯤꯌꯥ ꯆꯠꯈ꯭ꯔꯤꯕ ꯕꯤꯗ꯭ꯌꯥꯗ ꯌꯦꯡꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯪ ꯑꯩꯅ ꯂꯧꯅꯤꯀꯣ ꯑꯁ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯅꯥꯝꯇꯗꯅꯦ ꯌꯥꯔꯝꯒꯅꯨꯀꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯪ ꯁꯪ ꯂꯥꯛꯇꯣꯏꯅꯤ ꯉꯁꯥꯏ ꯃꯈꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯆꯤꯡꯂꯥꯏꯒ ꯑꯣꯁꯤꯟꯒꯗꯨ ꯃꯌꯥ ꯑꯣꯝꯁꯤꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ ꯑꯗꯤꯇꯤꯌꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁ ꯕ꯭ꯂꯦꯟꯒꯤ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯑꯣꯁꯤꯟ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯤꯁ ꯕ꯭ꯂꯦꯟꯒꯗꯤ ꯑꯁ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣꯁꯤꯟ ꯅꯣꯛꯂꯒ ꯀꯩꯅꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯤꯁ ꯕ꯭ꯂꯦꯟ ꯀꯧꯈ꯭ꯔꯕ ꯃꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗꯦꯅꯦ ꯑꯗꯨꯗ ꯃꯤꯁ ꯕ꯭ꯂꯦꯟ ꯀꯧ ꯇꯥꯕ ꯑꯩꯁꯨ ꯑꯣꯁꯤꯟ ꯑꯗꯤꯇꯤꯌꯥꯒꯤ ꯋꯥꯗꯨꯗ ꯋꯥꯟꯗ ꯀꯩꯅꯣꯛꯈ꯭ꯔꯦ ꯑꯗꯤꯇꯤꯌꯥ ꯑꯣꯁꯤꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯃꯨꯛ ꯉꯥꯏꯈꯣꯏ ꯃꯃꯤꯡꯗꯨ ꯀꯩꯕ ꯑꯩꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯔꯨꯅꯨ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯕꯤꯗ꯭ꯌꯥ ꯀꯧꯕꯅꯤ ꯑꯗꯤꯇꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯕꯤꯗ꯭ꯌꯥꯕ ꯑꯃꯨꯛ ꯑꯣꯁꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯥꯏ ꯑꯣꯁꯤꯟꯗ ꯌꯦꯡꯂꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯟꯅꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ꯭ꯔꯣ ꯅꯪꯗꯤ ꯑꯁꯤꯗꯕꯨ ꯍꯦꯟꯖꯤꯟꯈꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯁꯤꯟꯗ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯥꯏ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯁꯨꯃꯥꯏꯅ ꯄꯛꯇ ꯆꯠꯂꯣ ꯑꯩꯅ ꯇꯧꯈ꯭ꯔꯤꯗꯣ